ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯁꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯆꯥꯗꯨ ꯅꯥꯟꯕ ꯏꯍꯩ ꯍꯩꯖꯗꯕꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯁꯥꯗꯨ ꯐꯨꯋꯥꯎꯅꯔꯒ ꯏꯋꯥꯎ ꯋꯥꯎꯔꯒꯗ ꯂꯩ꯫ ꯃꯆꯦ ꯃꯅꯦꯝ ꯃꯅꯝ ꯃꯄꯤ ꯃꯌꯥꯝꯅ ꯃꯁꯥꯗꯨ ꯈꯔ ꯅꯥꯜꯂꯨ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯐꯅꯁꯨ ꯉꯥꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ꯫ ꯍꯣ ꯑꯩꯅ ꯍꯦꯟꯅ ꯅꯥꯅꯤꯡꯂꯤꯕꯅꯤ ꯅꯤꯌꯥꯗ ꯇꯧꯔꯤꯅꯤ꯫ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ ꯍꯥ? ꯅꯪꯕꯨ ꯏꯃꯨꯡ ꯄꯨꯗꯅ ꯆꯥꯛꯈꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯨ ꯇꯧ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯍꯥ? ꯄꯥꯇ ꯀꯨꯝꯗꯅ ꯀꯩ ꯏꯔꯥ ꯁꯨꯏꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯅꯣꯕ ꯅꯥꯟꯕ ꯌꯥꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯕ? ꯏꯅꯝꯃꯅ ꯀꯔꯤ ꯈꯪꯗꯅꯅꯣ? ꯅꯣꯏꯗꯤ ꯃꯧꯅꯤ꯫ ꯏꯅꯝꯃ ꯂꯩꯔꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯏꯅꯝꯃꯅ ꯍꯣꯠꯅꯔꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ? ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯂꯝꯇꯨ ꯇꯩꯅꯕ ꯍꯣꯠꯅꯕꯗ ꯀꯥꯏꯗꯒꯤ ꯂꯩꯉꯣꯏ ꯑꯗꯨꯝ ꯄꯥꯏꯕꯗ ꯈꯨꯠ ꯈꯣꯡꯁꯦ ꯑꯗꯨꯝ ꯐꯨꯋꯥꯎꯅꯕ ꯇꯥꯕ꯫ ꯊꯕꯥꯇꯣꯝꯕꯤꯅ ꯏꯁ ꯃꯆꯤꯟꯁꯤ ꯀꯌꯥꯗ ꯉꯝꯅꯕ ꯈꯨꯝꯃꯤꯅꯣ? ꯑꯩꯈꯣꯏꯁꯨꯅꯦ ꯄꯥꯏꯔꯤꯅꯤ ꯂꯩꯉꯣꯏꯗꯣ ꯂꯣꯏꯕꯒ ꯈꯨꯠꯁꯦ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯤꯕ꯫ ꯈꯨꯖꯤꯟꯀꯥꯁꯦ ꯑꯃꯨꯛ ꯁꯨꯗꯅꯕ ꯍꯥꯏꯗꯅ ꯇꯛꯊꯣꯛꯂꯤꯅꯤ꯫ ꯃꯔꯤꯜꯗꯤ ꯇꯟ ꯇꯟꯗꯅ ꯃꯈꯨꯠ ꯃꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯇꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ꯫ ꯏꯆꯦꯅ ꯀꯩ ꯈꯪꯗꯅ ꯏꯆꯦ ꯍꯣꯏꯅꯤ ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯏꯅꯝꯃꯅ ꯉꯝꯗ꯭ꯔꯀꯥꯟꯗ ꯇꯧꯕꯤꯕꯅꯤꯗꯅ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯅ ꯇꯜꯂꯦ ꯍꯥꯝꯗꯣꯛꯇꯧꯕꯒ꯫ ꯍꯥꯝꯗꯣꯛꯏ ꯑꯃꯨꯛ ꯃꯣꯠꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯗꯨꯝ ꯃꯣꯠꯂꯒ ꯂꯩꯕꯅ ꯐꯩꯌꯦꯅ ꯈꯜꯂꯕ ꯀꯌꯥꯗꯅꯣꯕ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯃꯦꯕ ꯃꯆꯤꯟꯁꯦ꯫ ꯃꯁꯤꯒꯤ ꯃꯆꯤꯟꯁꯤꯕꯨ ꯀꯔꯤꯅꯒ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯤ꯫ ꯄꯥꯈꯨꯝ ꯑꯗꯨꯝ ꯋꯥꯠꯇꯦꯕ꯫ ꯍꯣꯅꯦ ꯂꯩꯉꯣꯏꯅ ꯁꯥꯔꯛꯑꯦ ꯂꯩꯉꯣꯏꯅ꯫ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯤ ꯂꯣꯏꯅ ꯎꯟꯁꯥꯅ ꯀꯨꯞꯁꯤꯟꯅꯩ꯫ ꯑꯩꯁꯨ ꯉꯥꯏ ꯃꯤꯅꯤ ꯑꯗꯨꯅ ꯎꯟꯁꯥꯅ ꯀꯨꯞꯄ ꯇꯥꯕ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯗ ꯀꯩꯅ ꯁꯥꯔꯛꯀꯦ ꯍꯥꯏꯅꯤ? ꯃꯆꯤꯟꯁꯤ ꯁꯨꯝ ꯈꯨꯝꯃꯤꯅꯦ꯫ ꯍꯥꯏꯕꯒꯤ ꯈꯨꯝꯕꯤꯕꯅꯤ ꯀꯩꯅꯣ? ꯊꯝꯕꯥꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏꯅꯤꯅꯦ ꯌꯦꯠꯅꯔꯅꯨ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯩꯁꯥ ꯅꯪꯕꯨ ꯅꯁꯥ ꯅꯎꯗꯣ ꯈꯔ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯂꯩꯁꯥꯕꯤ ꯐꯔꯛꯂꯦ꯫ ꯅꯃꯤꯡꯃꯛꯅ ꯂꯩꯁꯥ ꯀꯥꯏꯅ ꯀꯧꯁꯤꯜꯂꯤ꯫ ꯅꯁꯛꯁꯨ ꯊꯣꯏꯅ ꯊꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨꯅꯦ ꯅꯁꯥꯗꯨꯅ ꯂꯨꯃꯟꯗꯗꯅ ꯐꯖꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯅꯤ ꯅꯪꯕꯨ꯫ ꯅꯠꯇꯦ ꯅꯪꯕꯨ ꯄꯥꯈꯪꯅꯒ ꯀꯣꯏꯒꯦ ꯍꯥꯏꯔꯛꯂꯒ ꯅꯁꯥꯗꯨꯅ ꯐꯨꯋꯥꯎꯅꯔꯗꯤ ꯀꯝꯗꯧꯅꯤ ꯍꯥ? ꯋꯥꯎꯅꯤꯡ ꯋꯥꯎꯖꯁꯅꯨ ꯃꯣꯏꯗ ꯑꯩꯅ ꯀꯣꯏꯕꯤꯌꯨ ꯀꯝꯇ ꯍꯥꯏꯗꯦ꯫ ꯊꯕꯥꯇꯣꯝꯕꯤꯅ ꯃꯁꯤꯗꯤꯕ ꯏꯅꯝꯃ ꯍꯥꯏꯔꯨꯅꯨ꯫ ꯍꯥꯏꯔꯨꯔꯁꯨ ꯀꯩꯝꯇ ꯀꯥꯟꯅꯗꯧꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯈꯨꯝꯃꯤꯁꯤꯅꯤ꯫ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯩꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯗꯧꯅꯤ ꯍꯥꯏꯅ ꯂꯩꯁꯥꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯜ ꯃꯅꯤꯡꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯊꯝꯕꯥꯜꯅ ꯃꯑꯣꯡ ꯑꯃꯒꯤ ꯑꯉꯥꯡꯅꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏꯔꯨꯅꯨ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯗꯣ ꯍꯦꯛ ꯐꯔꯛꯂꯕꯅꯤꯅ ꯃꯤꯅ ꯇꯊꯤ ꯍꯥꯏꯔꯛꯂꯗꯤ ꯏꯀꯥꯏꯅꯤ ꯈꯟꯗꯅ ꯍꯥꯏꯕꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯨꯝꯕꯒ ꯀꯔꯤꯝꯇ ꯈꯟꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯅꯝꯃ ꯑꯍꯥꯕꯤꯗꯨꯝ ꯁꯨꯅꯕ ꯆꯦꯡꯉꯧꯔꯨꯁꯤ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯍꯥꯏꯅ ꯃꯆꯜ ꯃꯅꯤꯡꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯁꯥꯁꯨ ꯁꯧ ꯁꯧ ꯂꯥꯎꯅ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯃꯣꯏꯅ ꯀꯔꯤ ꯈꯪꯉꯗꯅ ꯃꯁꯤꯗ ꯊꯕꯛ ꯁꯨꯗꯕꯤꯗ ꯈꯨꯖꯤꯟ ꯐꯦꯡꯂꯒ ꯂꯩꯕ ꯃꯣꯏꯒ ꯂꯩꯁꯥ ꯈꯣꯠꯄ ꯑꯩꯈꯣꯏꯒ ꯀꯩꯗ ꯃꯥꯟꯅꯅꯤꯅ? ꯑꯩꯈꯣꯏꯁꯨ ꯃꯣꯏꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯅꯤꯡꯉꯤꯅꯦ ꯍꯥꯏꯁꯦ ꯈꯪꯄꯣꯟꯇꯦ꯫ ꯌꯥꯗ ꯇꯧꯏꯅꯦꯁꯦ ꯃꯣꯏꯅꯗꯤ ꯈꯪꯄꯣꯟꯇꯦꯕ ꯃꯁꯤꯗ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯍꯥꯏꯅ ꯁꯨꯝ ꯉꯥꯡꯗꯨꯅ ꯆꯠꯄꯗ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗꯕꯗꯒꯤ ꯃꯤꯒꯤ ꯆꯨꯝꯅ ꯊꯧꯔꯒ ꯂꯥꯛꯆꯕ ꯑꯦꯒꯥ ꯒꯥꯔꯤ ꯑꯃꯗ ꯊꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯋꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯌꯣ ꯅꯃꯤꯠ ꯅꯅꯥꯗꯨ ꯑꯣꯜꯂꯒ ꯊꯧꯕ ꯌꯥꯗ꯭ꯔꯣ? ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯃꯛ ꯁꯛ ꯏꯇꯥꯛ ꯇꯥꯈꯠꯅ ꯑꯩꯗꯤ ꯆꯨꯝꯅ ꯊꯧꯖꯕꯅꯤ ꯅꯪꯅ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯏꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯏ ꯇꯥꯄꯥꯔꯤ ꯑꯩ ꯋꯥꯎꯗꯕꯅꯤ꯫ ꯃꯁꯥꯁꯦ ꯋꯥꯎꯕꯗ ꯅꯠꯇꯅ ꯃꯃꯤꯠꯁꯤꯁꯨ ꯌꯨꯔ ꯃꯥꯜꯂꯦ꯫ ꯋꯥꯎꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯁꯦ ꯈꯤꯇꯁꯨ ꯅꯥꯟꯒꯦ ꯍꯥꯏꯗꯤ ꯁꯤꯕꯨ ꯂꯩꯁꯥꯕꯤꯅꯤ ꯍꯟꯗꯣꯛꯁꯦ ꯍꯥꯏꯅ ꯄꯥꯔꯤꯗꯣ ꯍꯥꯏꯗꯣꯛꯂꯒ ꯂꯩꯊꯣꯛꯂꯒ ꯑꯦꯒꯥ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯊꯧꯈꯤꯔꯝꯃꯤ꯫ ꯂꯩꯁꯥ ꯑꯇꯩꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯗꯕꯅꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯐꯨꯝꯖꯤꯟꯗꯤꯗ ꯈꯥꯛꯂꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯎꯖꯕ ꯄꯥꯔꯤꯅ ꯍꯥꯏꯕꯅꯤꯅ ꯁꯥꯎꯕ ꯉꯝꯗ ꯍꯥꯏꯐꯦꯠ ꯁꯨꯛꯊꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯖꯥꯟꯗꯕꯤ ꯍꯣꯏꯗꯧꯅ ꯐꯖꯅꯤꯡꯉꯤꯅꯦꯁꯦ ꯈꯪꯗꯦꯕ ꯑꯌꯧꯕ ꯈꯨꯗꯤꯡ ꯇꯥ ꯄꯥꯔꯤꯁꯤꯅ ꯂꯨꯋꯥꯎꯕꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯉꯤꯕ ꯑꯩꯁꯨ ꯃꯣꯏ ꯖꯥꯟꯗꯕꯤ ꯍꯣꯏꯗꯧꯅ ꯐꯖꯍꯟꯒꯦ ꯈꯪꯉꯤꯕ ꯍꯥꯏꯅ ꯂꯩꯁꯥꯗꯣ ꯐꯤ ꯀꯥꯝꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥ ꯎꯕꯗ ꯃꯃꯥꯏꯕꯦꯝ ꯑꯗꯨꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯩ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤꯌꯥ
Nang mga saydi kay sa lugen niya, ha? Ay na di somda, santi say sana ba niya na to siluraga, masidi hit si mang na layra ba? Sangdre, ay buo, noy santi say sana ba layba miro? Kanagi, santi krapay han, laygoy krapay, yadre, kutsaga siyemta. Ay sabi ki kut ni si, yengo ba, kay malige ba? Chubo na siyadre ba? Aduna, ay ngunda adugumado, hayrakanopta. Hey, santi say si saraga yolaga na tro, natibong do sari do. Asi phawba tawba talabadi, sari do, hen mataba. Ima hoy na ngam ni na nasapok libo na tro. Ngam na ba dum taw, khangde. Ay di niya, naisabi ni na, kiruradaban, ay ngunda wam taharag nung harisini. Hayraga pet haydoklaga imung da sangkirami. Masanupi na hayram nganglam liba mayam do taraga, mamay be madudi adumakon kanta. Karigi naisabi ya, karigi kiba. Natibong do lang magkanda di, naisabi ni haybaga kaungi si khangde niya. Nuy pok ni basibo, natibong tak na ba, iru yang kim na ba tare niya. Naisado dumag imung dagi, luzan na ba mapi hongdok na, saw law na. Taning jemta, na yung dapan ngay da, kari suraga kari tawraga, isa tak ni, isa sim ni di kandraga. Hausik tada, nasay ko'y da ukay ta kani hay do din niya, kanaro imay bema, masida, chahi sui khangde, suri khangde, na yung dapaning da na pala eh. Aduga masida, wara kanda na, nasay ko'y da taisin na ni hay do din niya, yaroy ko. Mem chawbidu, mana mangang nang hotnaringay da, masanupi do na tara kumlagpaduda, mana batandana adu magthokirami. Naisado, mamana tumilay krabada. Pukri masaduda kumtharaga masadu, iruzaraga taklini haidana, nungsa maraktuda adum tinglaga laybaduda, ngauthokpadi lardana, mudum musilami. Chaithabak kari kara loirakpadadi, khudang kato khamdekpadawna imu musinbadu ubada, mamit manadu iraw lauthoklaga. Kaino taisidi? Kara ngauthoknabani haina luzaraga, musinaba luzabadum tareni. Pilabane ay laybaksidhi. Adubudi pambom murasu maisida kitang ngauraga yarida. Singauraga loire. Haina laysado ngang-ngang paniktu chup luplaga wadang kokta semgram phayeng na hekta phagdoklamlaga imungda sangkirami. Mana yanthoklamliba paniktu uraga mamay bema na tapna. Panik sida phaw hek ningthi nungai na phawdeba. Masibu karam thoklagadabanu khangdre. Hayiringayduda masanupi bemadu yam mapot akupadu mamayda tharaga pisumduna hamuktu musinmuna yaksillaga hekta amuktoiba tamnaraidu malaga thoklakpaduda mamay bemadudi khangpri hek khangna imay nungthil pobob sidabu karaidagi tamnaraino kaidagi tamnaraino aini nasanupi ni is aidi nungthil pobob sida tamnare sinidana karino namay namittuda tawrakliba mayamduna kibu kirure Aidi tamnaray oiraboy ningdana. Tamnaray nati. Aini nasanupi ni harimtada. Uyare ado namay namittuda tawribadubu nati. Lilaga thoktoba laybro. Kaidagi lilano da phazanaba kirini phazadra. Ha kadaidagi phazabano tamnaray male. Salo angta namay do namay namikka do angta tathuso. Salo sangdre mi phazanaba haina kirisida kaigi tathokpano. Masida moinay buluwawbi puawnabi haina hainabado. Nati, aisu phazana keba haydo utke toba utlin imagi bema nangbunya wawraga laibaduni hendum phazaida adugi phibamdo nateba natai yam sadre nang sal namay namito angta tathungsu saloi mi chaloi mi phazana ba kiri mi haramuktada chumta thusu haibi is madugi phibamduda mi naga ukhradi loireda ko saita yare Imana niya, nasagi phazaba saksa, mayamda yinghaningdadana harido, ay sunoy khangsan. Imana panaharisu niya, ay di sukta tatoy. Hayraga, petum haydoklaga satkigi tawbaduda, mamay bemadi pakhat na taha. Kadayda no, nang sa tawrisina. Kadayda oy nige, isi tabato bihoyda nidana. Moyna isya, luwawbi hayna, lagnaday. Ay siya, luwawbi nati phazabi niya siya, utlo dawriba, khangabo, kayno khangdi. Hay, Ngai koni nang bo ang ta sakino lao sakino harisini ko kaino ima mini isi to bi hoide sakya haraga imani yaroi isi kai gino ba yaroi lawo phibam do na dei sa de ba mingsel dang ta yek la kho lawo ba haina memso bi na namdana masanupi ki khudang pairaga mangol adom da singkhatlami aduga mangol gi khongte na the leba mingsel do ta pairaga sidanya nasak to hanong te yen ko se ai sapna kai dawradana Hayraga laysado, mamagi makutagi mingsildo tap lawraga, mamaido thangzilaga yengloi. Adubo, oiramlibi phibamduda ikhang-khangna. Imaw, kaido sidiya? Adoni,
ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯕꯨ ꯃꯁꯤꯗ ꯊꯕꯥ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯅꯤ ꯀꯥꯏꯅ ꯑꯗꯨꯝꯅ ꯆꯠꯂꯝꯂꯕꯗꯤ ꯅꯪꯕꯨ ꯃꯤꯅ ꯀꯔꯤꯅꯣꯕ ꯍꯥꯏꯅꯗꯧꯔꯤꯁꯦ ꯃꯤꯅ ꯀꯦꯕꯗꯤ ꯐꯖꯅ ꯇꯥꯏ ꯑꯗꯨꯒ ꯑꯩꯅ ꯀꯦꯕꯗꯤ ꯇꯝꯅꯔꯥꯏꯗꯨ ꯃꯥꯜꯂꯤꯅꯦ ꯂꯩꯁꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗꯦ ꯂꯨꯋꯥꯎꯕꯤ ꯑꯣꯏꯗꯅ ꯍꯨꯋꯥꯎꯅꯔꯒ ꯑꯗꯨꯝ ꯂꯦꯟꯕ ꯇꯥꯔꯗ꯭ꯔꯣ ꯍꯥꯏꯅ ꯂꯩꯁꯥꯗꯣ ꯄꯦꯟꯗꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯂꯒ ꯉꯥꯏꯈꯣ ꯏꯃꯨꯡ ꯆꯪꯈꯤꯅꯨ ꯅꯃꯥꯏꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯊꯣꯛꯈꯣ ꯇꯥꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯇꯥꯔꯁꯨ ꯑꯗꯨꯝ ꯋꯥꯎꯅꯤ ꯇꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯋꯥꯎꯅꯤ ꯑꯗꯨꯅ ꯑꯝꯇ ꯇꯥꯊꯣꯛꯑꯣꯏ ꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯁꯤ ꯌꯥꯎ ꯑꯝꯇ ꯇꯥꯊꯣꯛꯂꯒꯅꯦ ꯋꯥꯎꯕꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯔ ꯌꯥꯏꯌꯦꯕ ꯑꯗꯨꯒꯤꯗꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤꯅꯦ ꯅꯃꯥ ꯑꯩ ꯐꯥꯎꯕ ꯀꯤꯕ ꯑꯃ ꯌꯥꯎꯔꯦꯅꯦ ꯅꯪ ꯀꯤꯅꯤꯡꯈꯤꯖꯧ ꯅꯣꯏꯅꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯆꯥꯅꯨꯄꯤ ꯄꯣꯛꯅꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯅ ꯂꯩꯁꯥꯗꯣ ꯐꯖꯅꯕꯅꯤ ꯍꯥꯏꯅ ꯀꯦꯔꯒ ꯇꯝꯅꯔꯥꯏ ꯃꯥꯜꯂꯝꯕꯗꯨꯗ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯐꯤ ꯀꯥꯝꯂꯒ ꯃꯃꯥꯏꯒ ꯑꯃꯠꯇ ꯇꯥꯊꯣꯛꯇꯅ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯁꯤꯗꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯩꯁꯥꯗꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯟꯊꯤ ꯈꯨꯜꯂꯨꯁꯣ ꯍꯥꯏꯅ ꯊꯥꯗꯣꯔꯛꯄꯗ ꯁꯧ ꯂꯥꯎꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯇꯥꯂꯛꯇꯨꯗ ꯖꯥꯟꯗꯕꯤꯗꯨ ꯃꯇꯥ ꯁꯣꯃꯣꯔꯥꯅꯤꯒ ꯂꯣꯏꯅꯅ ꯄꯥꯈꯪ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯑꯣꯏꯅ ꯆꯠꯊꯣꯔꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯀꯩꯅꯣ ꯄꯥꯈꯪ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯇꯥꯂꯛꯇꯨꯗ ꯖꯥꯟꯗꯕꯤꯗꯨ ꯃꯇꯥ ꯁꯣꯃꯣꯔꯥꯅꯤꯒ ꯂꯣꯏꯅꯅ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯑꯣꯏꯅ ꯆꯠꯊꯣꯔꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯁꯣꯃꯣꯔꯥꯅꯤ ꯂꯩꯁꯥ ꯎꯕꯗ ꯃꯁꯤꯟ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯏꯇꯥ ꯁ꯭ꯋꯥꯏꯁꯦ ꯀꯩꯒꯤꯅꯣ ꯁꯨꯛ ꯅꯝꯊꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯁ꯭ꯋꯥꯏꯗ ꯃꯅꯝ ꯅꯝꯊꯤꯕ ꯐꯠꯇ-ꯍꯥꯎꯊꯤꯒ ꯂꯩꯔꯖꯥꯠꯂꯣ ꯖꯥꯟꯗꯕꯤꯅ ꯅꯪꯁꯤꯗꯤꯕ ꯑꯁ꯭ꯋꯥꯏꯗ ꯁꯟꯊꯤ ꯇꯥꯔꯤꯁꯤꯗꯤ ꯑꯁꯤꯒꯤ ꯃꯅꯝ ꯑꯣꯏꯔꯤꯅꯤꯕ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯁꯟꯊꯤ ꯈꯨꯟꯕꯤꯁꯤꯅ ꯍꯦꯟꯗ꯭ꯔꯥ ꯁꯟꯊꯤꯁꯤ ꯃꯅꯝ ꯅꯝꯊꯤꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕ ꯅꯪꯁꯨꯕ ꯈꯪꯃꯟꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯇꯨ ꯑꯥꯗ ꯁꯟꯊꯤ ꯈꯨꯜꯂꯤꯁꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯕꯅꯤꯗ ꯍꯥꯏꯅ ꯁꯣꯃꯣꯔꯥꯅꯤꯅ ꯂꯩꯁꯥꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯁꯥꯁꯨ ꯃꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯅꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯦꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯏꯅ ꯍꯥꯏꯅꯔꯤꯗꯣ ꯑꯩꯉꯣꯟꯗꯔ ꯁꯣꯃꯣꯔꯥꯅꯤꯅ ꯀꯩꯅꯣ ꯁꯤꯅ ꯇꯧꯔꯤꯁꯤꯅ ꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯑꯀꯣꯏꯕꯁꯤ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯀꯔꯤ ꯌꯦꯡꯗꯣꯏꯕ ꯁꯟꯖꯥꯕꯨꯡꯁꯤꯗ ꯀꯔꯤ ꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯒꯦꯕ ꯑꯗꯨꯒ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯂꯩꯕ ꯃꯥꯏꯀꯩꯗ ꯅꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯅꯔꯤꯗꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯅꯣꯛꯅꯔꯤꯕ ꯅꯠꯇ꯭ꯔꯕ ꯖꯥꯟꯗꯕꯤꯅ ꯁꯣꯃꯣꯔꯥꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯟꯖꯥꯕꯨꯡ ꯂꯩꯕ ꯑꯁꯣꯝꯗ ꯆꯠꯈꯨꯝꯁꯤ ꯍꯥꯏꯗꯅ ꯅꯪ ꯍꯦꯛꯇ ꯌꯥꯗꯦꯕ ꯀꯩꯗꯧꯔꯒꯦꯗꯣ ꯂꯩꯁꯥꯅ ꯌꯥꯔꯦ ꯅꯣꯏ ꯑꯅꯤ ꯌꯦꯠꯅꯕ ꯂꯥꯏꯔꯤ ꯀꯩꯒꯤꯅꯣꯕ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯒ ꯅꯣꯛꯅꯔꯤꯗꯣ ꯆꯠꯂꯣꯍꯦ ꯅꯪꯒꯨꯝꯕꯤ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤꯗꯕꯨ ꯀꯔꯤ ꯎꯁꯤꯠꯄ ꯀꯔꯤ ꯃꯤ ꯎꯁꯤꯠꯇꯕꯒ ꯁꯥꯗꯅ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯍꯥꯏꯔꯒ ꯂꯩꯁꯥꯗꯣ ꯍꯦꯛꯇ ꯁꯟꯊꯤ ꯄꯥꯏꯔꯨꯕ ꯃꯈꯨꯠꯇꯨꯅ ꯁꯣꯃꯣꯔꯥꯅꯤꯒꯤ ꯂꯨꯁꯝꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯇꯥꯞ ꯂꯥꯎꯅ ꯂꯥꯝꯂꯛꯂꯝꯃꯤ ꯑꯃꯗꯨꯁꯨ ꯏꯈꯪ ꯈꯪꯅ ꯈꯪꯅꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯂꯝꯃꯤ ꯏꯃꯥ ꯁꯟꯊꯤ ꯄꯥꯏꯕ ꯃꯈꯨꯠꯁꯤꯅ ꯁꯝꯁꯤ ꯍꯦꯛꯇ ꯂꯥꯝꯃꯛꯑꯦꯃꯤ ꯀꯝꯗꯧꯏ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯈꯣꯅꯦ ꯖꯥꯟꯗꯕꯤꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯍꯥꯏꯔꯒ ꯂꯩꯁꯥꯒꯤ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯗꯨꯁꯨ ꯁꯥꯎꯅ ꯍꯦꯛꯇ ꯍꯟꯗꯣꯛꯁꯤ ꯍꯥꯏꯅ ꯁꯟꯊꯤ ꯄꯥꯏꯔꯨꯕ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯏꯟꯊꯣꯔꯛꯄꯗ ꯖꯥꯟꯗꯕꯤꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯁꯅꯥ ꯃꯆꯨꯒꯤ ꯇꯕꯣꯞꯄ ꯃꯈꯨꯠꯇꯨꯗ ꯊꯦꯡꯂꯛꯄꯗ ꯃꯗꯨꯗ ꯅꯠꯇꯅ ꯐꯨꯔꯤꯠ ꯍꯪꯒꯥꯝ ꯃꯄꯥꯜꯗꯨꯁꯨ ꯂꯣꯏꯅ ꯁꯟꯊꯤ ꯁꯣꯡꯕꯗꯨꯗ ꯖꯥꯟꯗꯕꯤꯗꯨ ꯍꯦꯛꯇ ꯀꯟꯅ ꯂꯥꯎꯈꯠꯂꯛꯂꯝꯃꯤ ꯏꯃꯥ ꯂꯣꯏ ꯇꯩꯔꯦ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯃꯤ ꯈꯨꯠꯁꯤꯗꯒ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯑꯒ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯀꯥꯏꯅ ꯐꯨꯔꯤꯠꯁꯤꯁꯨ ꯂꯣꯏꯅ ꯃꯣꯠꯂꯦꯕ ꯏꯃꯥ ꯖꯥꯟꯗꯕꯤꯗꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯈꯠꯂꯛꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄꯗꯨꯗ ꯃꯇꯥ ꯁꯣꯃꯣꯔꯥꯅꯤꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯇꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯅꯕ ꯍꯣꯠꯅꯔꯤ ꯇꯣꯛ ꯌꯥꯔꯁꯤ ꯌꯨꯝ ꯌꯧꯔꯒ ꯆꯥꯝꯊꯣꯛꯎꯔꯣꯁꯤ ꯂꯥꯛꯑꯣꯕ ꯃꯁꯤ ꯄꯨꯝꯕꯁꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤꯅꯦꯕ ꯂꯩꯁꯥꯅ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯁꯣꯃꯣꯔꯥꯅꯤꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯤꯗ ꯑꯃꯣꯠꯄꯁꯤ ꯀꯩ ꯇꯩꯁꯤꯜꯂꯒ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯀꯥꯏꯅ ꯕꯦꯝꯃ ꯅꯪꯗꯤꯅꯦ ꯅꯈꯨꯠꯇꯅꯤꯅꯅꯦ ꯈꯔꯕꯨ ꯐꯔꯦ ꯇꯨ ꯑꯩꯒꯤꯗꯤꯅꯦ ꯀꯣꯛꯁꯤꯗ ꯁꯟꯊꯤ ꯄꯛꯏꯁꯦ ꯁꯣꯝꯁꯤꯗ ꯌꯦꯡꯉꯨ ꯇꯨ ꯁꯝꯗ ꯖꯥꯟꯗꯕꯤꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤ ꯁꯪꯒꯣꯝ ꯇꯩꯗꯅ ꯁꯦꯝꯂꯤꯕ ꯀꯨꯆꯨꯁꯤꯗ ꯁꯟꯊꯤ ꯇꯩꯁꯤꯜꯂꯒ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅೋ ꯍꯥꯏꯅ ꯖꯥꯟꯗꯕꯤꯗꯨ ꯀꯞꯂꯤ ꯉꯥꯡꯉꯤ ꯇꯥꯟꯖꯥꯗꯨꯗ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯑꯣꯏꯅ ꯁꯨꯝ ꯆꯦꯟꯗꯅ ꯂꯥꯛꯄ ꯄꯥꯔꯤꯁꯨ ꯖꯥꯟꯗꯕꯤꯅ ꯀꯞꯂꯤ ꯇꯧꯕꯗꯣ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯁꯣꯃꯣꯔꯥꯅꯤꯅ ꯊꯥꯐꯥꯔꯤ ꯇꯨ ꯑꯁꯤꯒꯤ ꯁꯟꯊꯤ ꯈꯨꯟꯕꯤꯁꯤꯅ ꯏꯇꯥꯒꯤ ꯃꯈꯨꯠꯇ ꯁꯟꯊꯤ ꯇꯩꯁꯤꯜꯂꯤꯕ ꯐꯨꯔꯤꯠꯁꯤꯁꯨ ꯇꯨ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗꯁꯨ ꯁꯝꯒꯁꯦ ꯂꯣꯏꯅ ꯁꯟꯊꯤ ꯄꯛꯂꯕꯅꯤ ꯂꯩꯁꯥꯅ ꯑꯗꯨꯗꯤꯅꯦ ꯅꯣꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯍꯧꯔꯛꯄꯒꯤ ꯅꯠꯇ꯭ꯔꯣ
ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯗꯅ ꯍꯥ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯅꯔꯤꯗꯨꯗꯤ ꯖꯥꯟꯗꯕꯤꯅ ꯌꯥꯔꯦ ꯏꯇꯥ ꯎꯟꯁꯤꯟꯅꯧꯔꯅꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯎꯁꯤꯠꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯣꯛꯂꯁꯤ ꯍꯥꯏꯔꯣ ꯍꯥꯏꯅ ꯁꯣꯃꯣꯔꯥꯅꯤꯗꯨ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯃꯤ ꯂꯥꯛꯂꯦ ꯍꯥꯏꯅ ꯃꯁꯥꯗꯨ ꯐꯟꯒꯠꯂꯛꯂꯝꯃꯤ ꯂꯩꯁꯥꯁꯨ ꯑꯗꯨꯃꯛ ꯍꯟꯗꯅ ꯂꯥꯎꯅꯦ ꯁꯤ ꯎꯔꯦꯗꯅ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯎꯠꯂꯝꯃꯤ ꯁꯟꯊꯤ ꯏꯇꯩ ꯇꯩꯔꯤꯈꯩ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯄꯥꯔꯤꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯃꯥꯜꯂꯤ ꯈꯖꯤꯛ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯃꯁꯤꯒꯤ ꯂꯨꯋꯥꯎꯕꯤꯁꯦ ꯐꯨꯋꯥꯎꯅꯕꯗ ꯅꯠꯇꯅ ꯃꯀꯣꯛꯁꯨ ꯕꯦꯔꯥ ꯂꯩꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯃꯥꯒꯣꯟ ꯁꯤꯟꯅꯔꯨꯗ ꯂꯥꯛꯎ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ ꯁꯣꯃꯣꯔꯥꯅꯤꯅ ꯑꯧꯇꯥ ꯄꯥꯔꯤ ꯂꯥꯛꯎ ꯏꯇꯥ ꯖꯥꯟꯗꯕꯤꯅ ꯉꯁꯥꯏꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯇꯗ ꯂꯥꯛꯎ ꯍꯥꯏꯅ ꯖꯥꯟꯗꯕꯤꯗꯨ ꯏꯁꯨ ꯁꯨꯒꯠꯅ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯍꯥꯏꯐꯦꯠ ꯂꯩꯁꯥꯗ ꯍꯥꯟꯅ ꯌꯦꯡꯂꯝꯂꯒ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯕꯗꯨꯗ ꯂꯩꯁꯥꯗꯤ ꯄꯦꯟꯖꯗꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯔꯤꯕ ꯂꯩꯁꯦꯡꯁꯤꯡꯗꯨ ꯀꯥꯎꯋꯩ ꯀꯩꯋꯩ ꯇꯧꯗꯨꯅ ꯁꯥꯎꯔꯤ ꯊꯥꯖꯋꯣ ꯅꯪꯒꯤ ꯑꯉꯧꯕꯤ ꯂꯤꯟ ꯑꯃꯨꯝꯗꯨꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯝꯇ ꯊꯥꯖꯔꯨꯅꯨꯕ ꯁꯟꯊꯤꯒ ꯑꯝꯇ ꯈꯨꯜꯂꯣꯏꯗ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯍꯥꯏꯅ ꯂꯩꯃꯥꯏꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯧꯄꯥ ꯅꯨꯄꯥ ꯒꯣꯔꯣꯖꯥꯎ ꯃꯌꯨꯝꯂꯣꯝꯗꯒꯤ ꯄ꯭ꯔꯕ꯭ꯔꯞ ꯆꯦꯜꯂꯛꯂꯒ ꯏꯆꯦ ꯀꯩꯅꯣ ꯅꯄꯥ ꯇꯧꯔꯦ ꯍꯥꯏꯕ꯭ꯔꯣ ꯈꯣꯟꯗꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥꯅꯅꯦ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯤ ꯑꯗꯨꯒꯤ ꯍꯥꯏꯒꯦꯅ ꯂꯥꯛꯄꯤꯔꯒ ꯂꯨꯋꯥꯎꯕꯤꯁꯤꯗꯤ ꯅꯄꯥꯒꯤ ꯂꯨꯋꯥꯎꯕꯤꯔ ꯅꯪꯗ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤꯕ ꯍꯥꯏꯔꯒ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯃꯧꯄꯥ ꯅꯨꯄꯥꯔꯣꯝꯗ ꯍꯦꯛꯇ ꯂꯪꯈꯤꯔꯝꯃꯤ ꯑꯃꯗꯨꯁꯨ ꯃꯁꯤꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅ ꯐꯠ ꯂꯩꯊꯣꯛꯂꯒ ꯂꯨꯋꯥꯎꯕꯤ ꯀꯣꯛ ꯆꯥꯛꯄꯤ ꯍꯥꯏꯁꯤ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯎ ꯂꯨꯋꯥꯎꯕꯤ ꯍꯥꯏꯅ ꯂꯥꯎꯁꯤꯜꯂꯝꯂꯒ ꯃꯧꯄꯥ ꯅꯨꯄꯥꯗꯨꯁꯨ ꯆꯦꯟꯈꯤꯔꯝꯃꯤ ꯃꯤꯅꯗꯤ ꯂꯥꯏꯔꯗꯅ ꯃꯧꯄꯥ ꯅꯨꯄꯥꯗꯨꯅ ꯐꯥꯎꯕ ꯍꯦꯛ ꯂꯛꯅꯁꯤꯜꯂꯛꯄꯗꯨꯗ ꯏ ꯀꯥꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯅꯪꯗ ꯂꯩꯔꯝꯃꯨ ꯈꯪꯉꯤꯕ ꯍꯥꯏꯔꯒ ꯂꯩꯁꯥꯗꯣ ꯁꯟꯊꯤ ꯑꯈꯨꯟꯕ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯤꯕ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯄꯥꯔꯤꯒꯤ ꯃꯇꯥꯎꯅꯤ ꯍꯥꯏꯅ ꯑꯔꯥꯞꯄꯗꯒꯤ ꯃꯁꯛ ꯃꯇꯧ ꯋꯥꯠꯇꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯄꯥꯃꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯄꯥꯃꯦꯜꯗꯨ ꯄꯥꯔꯤ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯑꯣꯏꯕꯒ ꯄꯥꯔꯤꯅ ꯃꯇꯥꯎꯗꯨꯗ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯨꯗ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯍꯦꯛ ꯂꯝꯕꯤꯗ ꯂꯩꯁꯥꯁꯨ ꯃꯁꯥ ꯃꯎ ꯏꯋꯥꯎ ꯋꯥꯎꯈꯩ ꯁꯟꯊꯤ ꯆꯩ ꯁꯥꯅꯕꯅꯤ ꯍꯥꯏꯗꯅ ꯂꯝꯕꯤ ꯃꯄꯥꯜꯗ ꯍꯧꯕ ꯎꯖꯥꯎ ꯄꯔꯦꯡꯗꯨꯒꯤ ꯃꯈꯣꯡꯗ ꯆꯩ ꯑꯁꯥꯡꯕ ꯈꯨꯟꯗꯨꯅ ꯍꯦꯛ ꯂꯩꯕꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯄꯥꯔꯤꯗꯨ ꯂꯩꯁꯥꯕꯨ ꯎꯔꯁꯨ ꯍꯩꯅꯗꯅ ꯑꯗꯨꯃꯛ ꯎꯁꯤꯟꯅꯗꯅ ꯆꯠꯂꯝꯃꯤ ꯂꯩꯁꯥꯅꯗꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯄꯥꯔꯤꯕꯨ ꯍꯦꯛ ꯎꯔꯨꯔꯤ ꯅꯣꯛꯃꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯇꯥ ꯄꯥꯔꯤꯌꯥ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯥꯅ ꯀꯅꯥꯅꯣ ꯍꯥꯟꯅꯣꯡꯇ ꯎꯗꯦꯅ ꯊꯕꯛ ꯆꯠꯂꯤ ꯃꯤꯅꯤ ꯅꯪꯅ ꯀꯩꯁꯨ ꯈꯪꯉꯔꯣꯏ ꯈꯪꯗꯕꯗꯨꯒꯤꯅꯤ ꯈꯪꯗꯕ ꯍꯪꯉꯤꯁꯤ ꯏꯇꯥꯎ ꯀꯅꯥꯅꯣ ꯃꯥꯗꯤ ꯏꯇꯥꯎ ꯈꯨꯜꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯠꯄꯤ ꯃꯁꯥ ꯅꯥꯟꯕ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯕꯤ ꯆꯃꯣꯠꯅꯕꯤ ꯂꯨꯋꯥꯎꯕꯤ ꯂꯩꯁꯥꯕꯤꯅꯤ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯃꯀꯣꯛꯁꯨꯅꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯂꯥꯎ ꯆꯠꯂꯁꯤ ꯍꯥꯏꯅ ꯄꯥꯔꯤꯅ ꯄꯥꯃꯦꯜꯗꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯄꯥꯃꯦꯜꯗꯨ ꯍꯥꯏꯐꯦꯠ ꯉꯛꯂꯞꯅ ꯇꯨꯡ ꯍꯟꯗꯅ ꯌꯦꯡꯂꯒ ꯆꯠꯈꯤꯔꯝꯃꯤ ꯂꯩꯁꯥꯗꯤ ꯄꯥꯔꯤꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯍꯥꯏꯕꯅꯤ ꯈꯜꯂꯒ ꯍꯩꯅꯤꯡ ꯍꯩꯖꯣꯡꯅ ꯀꯦꯝ ꯈꯟꯕꯤꯗꯦꯅ ꯃꯣꯠꯅꯁꯨ ꯂꯨꯋꯥꯎꯕꯤ ꯑꯣꯏꯔꯁꯨꯅꯦ ꯅꯄꯨꯟꯁꯤꯗ ꯑꯩꯒꯨꯝꯕ ꯅꯨꯄꯤꯗꯤ ꯑꯝꯇ ꯐꯪꯉꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯄꯩꯊꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯅ ꯄꯥꯃꯦꯜꯅ ꯃꯇꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯗꯨꯛ ꯊꯤꯅ ꯍꯥꯏꯕꯤꯔꯤꯗꯨꯕ ꯃꯤ ꯇꯥꯔꯒ ꯀꯩꯅꯣ ꯈꯜꯂꯝꯗꯣꯏꯗꯨꯕ ꯏꯀꯥꯏꯕꯅꯕꯨ ꯂꯣꯏꯔꯝꯕꯅꯤꯅꯦ ꯏꯇꯥꯎ ꯅꯪꯅ ꯈꯪꯗ ꯇꯧꯔꯤ ꯏꯀꯥꯏꯕꯒ ꯀꯩꯝ ꯈꯪꯗꯕꯅꯤ ꯅꯪ ꯁꯨꯝ ꯂꯩꯔꯒ ꯈꯪꯉꯛꯈꯤꯅꯤ ꯄꯨꯔꯥ ꯇꯧꯕꯒ ꯉꯝꯕꯤ ꯅꯨꯄꯤꯅꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯍꯥꯏꯔꯒ ꯃꯇꯥꯎꯕꯨ ꯀꯩꯁꯨ ꯈꯟꯗꯅꯕ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯍꯥꯏꯔꯒ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯂꯩꯔꯤꯕꯗꯣꯝꯗ ꯆꯠꯁꯤ ꯍꯥꯏꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯄꯥꯃꯦꯜꯗꯤ ꯉꯁꯥꯏ ꯂꯩꯁꯅꯥꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯏꯆꯝ ꯆꯝꯖꯕ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯃꯇꯣꯝꯇ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯖꯥꯟꯗꯕꯤꯒ ꯃꯇꯥ ꯁꯣꯃꯣꯔꯥꯅꯤꯒ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯄꯥꯔꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯁꯣꯃꯣꯔꯥꯅꯤ ꯅꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤꯔꯣ ꯑꯧ ꯇꯥ ꯄꯥꯔꯤ ꯃꯥꯗꯤ ꯀꯅꯥꯅꯣ ꯏꯇꯥꯎꯅꯤ ꯈꯪꯅꯧ ꯃꯃꯤꯡꯅ ꯄꯥꯃꯦꯜ ꯀꯧꯕꯅꯤ ꯏꯇꯥꯎ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯏꯆꯜ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯄꯥꯔꯤꯅ ꯃꯇꯥꯎꯗ ꯃꯁꯛ ꯇꯥꯛꯂꯤ ꯖꯥꯟꯗꯕꯤꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯂꯩꯔꯝꯕꯗꯨ ꯄꯥꯔꯤꯒꯤ ꯃꯇꯥꯎꯅꯤ ꯃꯁꯛ ꯇꯥꯛꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨ ꯃꯥꯗꯤ ꯄꯥꯃꯦꯜꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯁꯛꯁꯨꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯍꯥꯏꯐꯦꯠ ꯃꯌꯥ ꯀꯥꯔꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯇꯥ ꯁꯣꯃꯣꯔꯥꯅꯤꯅ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯇꯞꯅ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯅ ꯖꯥꯟꯗꯕꯤꯗꯨ
ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯅ ꯄꯥꯃꯦꯜꯗ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯄꯥꯔꯤꯗꯨ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯃꯦꯜꯗꯤ ꯀꯩꯁꯨ ꯈꯟꯗ ꯃꯥꯅ ꯊꯣꯛꯄ ꯑꯃꯗꯨꯃꯛ ꯂꯦꯞꯂꯤ꯫ ꯄꯥꯔꯤꯁꯨ ꯀꯨꯏꯅ ꯂꯩꯊꯕ ꯁꯨꯝꯗꯦ ꯈꯟꯅ "ꯏꯇꯥꯎ, ꯁꯤꯡꯖꯨꯁꯦ ꯌꯨꯝꯗ ꯏꯃꯥꯍꯣꯏ ꯏꯆꯜꯍꯣꯏꯒ ꯄꯨꯟꯅ ꯆꯥꯎꯔꯨꯁꯤ." "ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯅꯤ꯫ ꯑꯗꯨꯅꯁꯨ ꯐꯩꯗ, ꯏꯃꯥꯍꯣꯏꯒ ꯄꯨꯟꯅ ꯆꯥꯕꯗ." ꯄꯥꯃꯦꯜꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯖꯥꯟꯗꯕꯤꯗꯨ ꯋꯥꯈꯜ ꯈꯪꯍꯟ ꯍꯟꯊꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯥꯔꯤꯍꯣꯏꯕꯨ ꯈꯥꯝꯗꯕ ꯌꯥꯗꯦ ꯈꯟꯅ ꯃꯇꯥꯗ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯁꯣꯃꯣꯔꯥꯅꯤꯁꯨ ꯃꯇꯥꯒꯤ ꯏꯪꯒꯤꯠ ꯈꯪꯂꯗꯨꯅ ꯇꯍꯥ "ꯇꯥ ꯄꯥꯔꯤ, ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯁꯤꯗ ꯁꯨꯝ ꯆꯥꯎꯗꯅ." "ꯆꯠꯂꯒꯦ. ꯉꯁꯤꯒꯤꯗꯤ ꯑꯥꯗ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ." "ꯑꯣ." ꯖꯥꯟꯗꯕꯤ ꯃꯇꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ "ꯑꯝꯇ ꯈꯥꯝꯃꯣꯕ, ꯀꯃꯥꯏꯅ ꯈꯥꯝꯗꯣꯔꯤꯒꯦ? ꯃꯤꯅ ꯆꯠꯂꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯁ, ꯅꯪ ꯁꯤꯗꯤꯕ ꯑꯁꯤ ꯐꯥꯎꯕ ꯉꯝꯅꯕ ꯈꯥꯝꯕ ꯉꯝꯗꯦ." ꯍꯥꯏꯅ ꯖꯥꯟꯗꯕꯤꯗꯨ ꯍꯦꯛꯇ ꯐꯦꯠ ꯂꯥꯎꯈꯤꯔꯝꯃꯤ꯫ ꯁꯣꯃꯣꯔꯥꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯁꯥꯎꯔꯤꯕ ꯃꯇꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯁꯥꯎꯔꯅꯨ ꯁꯦꯕ, ꯃꯊꯪꯗꯤ ꯅꯪꯒꯤ ꯏꯪꯒꯤꯠ ꯈꯛꯅ ꯇꯧꯔꯒꯦꯕ." "ꯃꯊꯪꯗꯤ ꯁꯨꯃꯥꯏꯅ ꯁꯣꯏꯍꯜꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ? ꯑꯗꯣ ꯑꯩꯅꯦ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯕ ꯑꯃ ꯂꯩꯔꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯄꯥꯝꯃꯤꯁꯤꯕꯨ ꯀꯅꯥꯅꯣꯕ? ꯀꯅꯥ ꯑꯣꯏꯅꯤꯒꯦ? ꯍꯧꯖꯤꯛꯇ ꯇꯥ ꯄꯥꯔꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯥꯒꯤ ꯃꯇꯥꯎꯗꯨꯅꯤꯗꯅ." "ꯅꯠꯇꯦ, ꯅꯪꯕꯨ ꯍꯥꯟꯅꯗꯤ ꯇꯥ ꯄꯥꯔꯤꯁꯨ ꯄꯥꯡꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯔꯝꯗꯥꯏꯅꯦ." "ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯋꯥꯅꯤꯗꯅ, ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯥꯎ ꯅꯥꯞ ꯅꯥꯞ ꯂꯥꯎꯕꯁꯤ ꯎꯕꯗ ꯑꯩ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦꯕ." ꯍꯥꯏꯅ ꯖꯥꯟꯗꯕꯤꯗꯨ ꯏꯀꯥꯏꯔꯤꯅꯦ ꯍꯥꯏꯗꯅ ꯃꯆꯤꯟ ꯈꯖꯤꯛ ꯈꯨꯝꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤꯗꯨꯗꯤ ꯋꯥꯗꯤ ꯍꯥꯏꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ "ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗ. ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯕ ꯖꯥꯠꯂꯣ? ꯑꯎ ꯑꯎꯕ ꯈꯨꯗꯤꯡ, ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯅꯔꯗꯅ ꯂꯦꯞꯇꯧꯕ ꯑꯃꯠꯇꯗ ꯂꯦꯞꯄꯁꯤ ꯍꯩꯅꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯅꯦ." ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯈꯪꯗ ꯎꯗ ꯁꯥꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯄꯣꯠ ꯌꯣꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯖꯥꯟꯗꯕꯤꯗꯨ ꯏꯀꯥꯏꯔꯤꯅꯤ ꯍꯥꯏꯅ ꯃꯆꯤꯟ ꯈꯖꯤꯛ ꯈꯨꯝꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ "ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗ. ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯕꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯕ ꯖꯥꯠꯂ? ꯑꯋꯣ ꯑꯋꯣ ꯈꯨꯗꯤꯡ ꯄꯥꯝꯕ ꯂꯣꯏꯅ ꯇꯧꯅꯔꯗꯅ ꯂꯦꯞꯇꯧꯕ ꯑꯃꯠꯇꯗ ꯂꯦꯞꯄꯁꯤ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ." ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯈꯪꯗ ꯎꯗ ꯁꯥꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯄꯣꯠ ꯌꯣꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅꯅꯤ ꯈꯜꯂꯤꯕꯗꯣ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯩꯁꯥꯗꯣ ꯍꯥꯟꯅꯒꯨꯝ ꯁꯟꯊꯤ ꯈꯨꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯥꯔꯤꯒ ꯄꯥꯃꯦꯜꯒꯗꯣ ꯍꯦꯛ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯂꯩꯁꯥ ꯎꯕꯗ ꯏꯍꯩ ꯍꯩꯅꯗꯅ "ꯏꯇꯥꯎ, ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯁꯤ." "ꯀꯩꯗꯧꯔꯒꯦ? ꯁꯤꯗ ꯁꯨꯝ ꯆꯠꯁꯤ ꯀꯩꯗꯧꯒꯦ? ꯑꯁꯤꯕꯨ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯅꯦ? ꯁꯟꯊꯤ ꯈꯨꯜꯂꯤ ꯃꯥꯜꯂꯤꯅꯦ. ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯔꯨꯒꯦ." "ꯀꯥꯏꯗꯅꯣ ꯏꯇꯥꯎ? ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯒꯦ." "ꯑꯁ, ꯅꯪ ꯁꯤꯗꯤꯕ ꯁꯟꯊꯤꯁꯤꯕꯨ ꯄꯥꯏꯅꯤ. ꯇꯟꯗꯕ꯭ꯔꯣ ꯅꯪꯕꯨ? ꯅꯪ ꯇꯜꯂꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯨ, ꯑꯩꯗꯤ ꯇꯟꯗꯦ." ꯍꯥꯏꯅ ꯄꯥꯃꯦꯜꯗꯨ ꯂꯩꯁꯥꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠꯅ ꯂꯨꯈꯝꯗꯨ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ "ꯑꯁ, ꯑꯇꯣꯞꯄ ꯃꯤ ꯑꯃꯒ ꯍꯦꯛ ꯂꯥꯛꯃꯤꯟꯅꯔꯨꯔꯦ" ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯂꯦꯞꯂꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯥꯗꯣ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗ ꯃꯥꯒꯤ ꯊꯣꯛꯄ ꯁꯟꯊꯤ ꯈꯨꯜꯂꯤꯉꯩꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯃꯦꯜꯅ "ꯁꯟꯊꯤ ꯈꯨꯜꯂꯤꯔꯣ?" ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯩꯁꯥ ꯏꯉꯛ ꯉꯛꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯄꯥꯃꯦꯜ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯧ, ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯨ. ꯅꯈꯨꯠꯇꯣ ꯃꯣꯠꯂꯅꯤ, ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦꯗ." "ꯏꯁ, ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯏꯗꯅ ꯃꯣꯠꯂꯁꯨ ꯍꯣꯔꯦꯟ ꯍꯥꯝꯗꯣꯛꯄ ꯌꯥꯏꯁꯦ." "ꯁꯟꯊꯤ ꯅꯝꯊꯤꯕꯁꯦ ꯄꯥꯔꯤꯗꯨ ꯇꯟꯗ꯭ꯔꯣ?" "ꯅꯪꯅ ꯄꯥꯏꯔꯤꯗꯨꯅ ꯇꯟꯗꯕꯒꯤꯔꯣ?" "ꯅꯠꯇꯦꯗ, ꯑꯩꯗꯤ ꯏꯃꯥꯅ ꯑꯁꯤ ꯈꯨꯜꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯤꯅꯤ." "ꯑꯁꯤ ꯈꯨꯜꯂꯤꯁꯤ ꯀꯩꯗꯧꯗꯣꯏꯅꯣꯕ?" "ꯁꯟꯊꯤ ꯆꯩ ꯆꯥꯔꯒ ꯌꯣꯟꯗꯧꯔꯤꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯔꯤꯈꯩꯗꯤ ꯅꯨꯡꯇꯤꯒꯤ ꯁꯟꯊꯤ ꯈꯨꯟꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ?" "ꯏꯁ, ꯅꯪꯗꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯅꯕꯨꯛ ꯌꯥꯝ ꯐꯩꯅ. ꯇꯥ ꯄꯥꯔꯤꯒ ꯃꯥꯟꯅꯗꯦꯅ ꯃꯥꯗꯤ ꯑꯌꯨꯕ ꯌꯥꯗꯕꯅꯤ, ꯍꯦꯛꯇ ꯂꯨꯋꯥꯎꯕꯤ ꯍꯥꯏꯅ ꯊꯤꯅ ꯆꯩ. ꯑꯗꯣ ꯅꯪꯗꯤ ꯅꯕꯨꯛꯁꯨ ꯌꯥꯝ ꯐꯕ ꯃꯥꯜꯂꯤ, ꯑꯩꯒꯤ ꯇꯦꯡꯁꯨ ꯄꯥꯡꯕꯤꯌꯦꯕ." ꯍꯥꯏꯅ ꯂꯩꯁꯥꯗꯨ ꯃꯌꯥ ꯍꯤꯒꯠꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯑꯇꯣꯞꯄꯅ ꯎꯔꯕꯗꯤ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯕ ꯃꯇꯧꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯃꯦꯜꯗꯤ ꯂꯩꯁꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯑꯃꯗꯨ ꯄꯣꯛꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯁꯟꯊꯤ ꯄꯥꯏꯔꯨꯕ ꯃꯈꯨꯠꯇꯨꯅ ꯃꯅꯥꯇꯣꯟꯗꯨꯗ ꯇꯛ ꯂꯥꯎꯅ ꯊꯦꯡꯂꯛꯂꯝꯃꯤ꯫ ꯁꯟꯊꯤꯗꯨ ꯇꯩꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯁꯥꯗꯨ ꯁꯨꯒꯠꯂꯒ "ꯑꯆꯥ, ꯅꯥꯇꯣꯟꯗꯒ ꯁꯟꯊꯤ ꯇꯩꯁꯤꯜꯂꯤ. ꯑꯗꯨꯗꯤ ꯅꯪꯁꯨ ꯇꯩꯁꯤꯜꯂꯛꯀꯦ ꯈꯪꯅꯦꯕ." "ꯇꯧꯅꯨ, ꯑꯩ ꯁꯣꯏꯈꯤꯕꯅꯦꯕ." "ꯀꯩꯒꯤ ꯁꯣꯏꯕ? ꯃꯤꯒꯤ ꯃꯥꯏꯗ ꯇꯩꯒꯩ ꯇꯩꯁꯤꯜꯂꯛꯂꯒ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ, ꯅꯪꯁꯨ ꯇꯩꯁꯤꯟꯈꯤꯒꯦꯕ." ꯍꯥꯏꯅ ꯂꯩꯁꯥꯗꯣ ꯄꯥꯃꯦꯜꯗ ꯁꯟꯊꯤ ꯇꯩꯁꯤꯟꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯝꯃꯤ꯫
Pamilsu nok-noktana tauno haina sieli. Makhoi anina tanabi sanabagi maongda sielibadu ubada paridi mamit mana lauthoklaga. Kagino tawriba tawsina. Angang masadawna masigi nupasisu pura maong amani tawrisi. Makok sakpi sigabo tokna sanarine. Haina solingayduda Zandabiga Somoranigasu lakpang hek mapas sanarami. Zandabidi Pamilga Leisagana nok-noktana tanabi sanaribadu ubada nok-nokta lakpi nupidu isuk-suktana. Halasila kaidawrage mo chapaseba. Haina Zandabidu mamay leiraga satke tawbada parisu makhoyna mamay leihibadu hek uraduna makhut khatlaga. Somorani halage hairo. Aw tapari Zandabi se masano ngaitri hai. Zandabi tapna. Aida kaida haiba. Du hairade bu kay hayo haino. Kaisu hairo lau yari. Haina pet tawduna mayum lomda satkirami. Somorani su upay leita matagi matungda them-themdana tanakirami. Parisu Zandabi na utliba matawdu Pamilga Leisaga laiminari matawduda sauduna sakribani khanglabana upay leita sor asangba mo hondoklaga matawna lariba domda olaga khunjil kalapna. Hoita tanabi sanabadu wajibro yumda halase. Ito nang halamu ay ngihak lairag halage. Pare adudi ay halamage. Hairamlaga parisu tande mande tawduna mayumlomda hankirami. Pamilga Leisaga do ngihak adumayna tana khotna sanaram matung santhi sukun maloiraga mayum-mayumda hankirami. Mathangi numitta pariga Pamilga do nungti numit khudingi thoklakpagum singju potphamda singju leiba thoklakpaga Leisana say asangmang pairaga lairibadu amuk hek thengnarami. Leisado makhoi ani ubada kaisu khandana. Mamingsu aidi kahawdana hangdini. O ta parigi mamanaba kai chaluino. Aiburo haina wahayge tawbaga parina marak phat thatlaga. Leisa nang wahayge la sumda law. Kai wano sumda law. Haina parina Leisabu matai amada kauthoklaga Zandabina sauningba adugi Pamilda tainabadi ngamda Leisnado oina taisilaglammi. Kaigino nangna namay asukal ikayba khangrisibo. Kaigino ba nangna namay asukalisibo. Namay dubu saunga toprab. Aina kariya kayba tawkragi taparina aduk sawridubo. Hey yare taningje yamni ingza tapsabiga lanzadabigi sarakan. Bakti wow duwabi nangasu pakang masak phajaba tuba yade. Irang hek tawjindogi masida nupana supa miroidabada. Kaina taparina ngangli mayamsiba. Aina kanada kari irang tawdana. Yare taningje tumileina. Matungda aigi mangda hingo tawraga. Aina kaitawgyo. Hairaga paridu sauna satkirami. Leisadi mari makhong isam samnadana nganglamliba mayamduda mabukningdu inung nungsina asinda tapna. Aina kadana kari irang tawradabi. Mamisina chumni yengba haidraga. Haina Leisadu say asangba gato amta khunda hanna phawba yengdana sauna mayumda hankirami. Somda Pamilsu pari hek lakpaga langtaknana khangningna. Angangda kari hairamino. Kaisu haiba nateda. Hingo tawnu haiduna seiramani. Nang suba. Angangduna kaisu akaiba haibasu natabadu. Itaw. Magi samba sama tawdu thajarun. Madudu bido tawba yam ngambani. Haina mana thokpa manganglaga adumak satkirami. Pamilsu Leisagi maramda munna khangba natabana ahenba wadi hairamdi. Adubu matawgi matung inna adumak wakhaldadi asumna khalami. Nupi masadudi yengbadadi jambadu mani. Thoina mida kaiba tawbasu mati. Kaigino mana nupi masaduda asuk yengthirisiba. Haina wakhalda khanbagi wani matawdadi kayimta hairamdi. Adumna makhoi anidu sum lakpana singju potpham yausilakpada Zandabiga Somoranigasu singju sador leirambaduda parido sakpham khangong honglaga nokmi tawduna. Somorani noisu singju zaramiro. Aw tapari hoisu chabala inatro. Aikhoiga puna sasidana. Oh yai. Haina parido nokmi tawduna. Makhoiga wari saribadu uraga Pamildo wadi amatta haida wakhalda sumna khalami. Usibu nupi anisi manungda amadi pama yawmalini maise. Asaina usida durbhasa sadan suklaga. Aduga nupi anisi ubadadi usida nokmi ga tawraga wari saribe. Somda Zandabisu Pamilda yenglaga irang minoka nokpadu uraga parisu singju sana iyasum karakpana morok machet ama yauribadu
ꯍꯟꯅꯒ ꯌꯦꯡꯗꯕꯤꯗ ꯍꯦꯛꯇ ꯁꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯣꯔꯣꯛꯇꯣ ꯈꯪꯁꯥ ꯁꯥꯔꯛꯄꯒ ꯏ ꯀꯥꯕꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯉꯥꯡꯁꯪ ꯉꯥꯡꯈꯠꯂꯛꯂꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯁꯤ ꯍꯥꯏꯗ ꯑꯗꯨꯃꯛ ꯁꯤꯡꯖꯨꯗꯨ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯄꯥꯃꯦꯜꯗꯣ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯅꯤꯡꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯁ, ꯃꯁꯤ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯀꯟ ꯁꯥꯕꯗ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯣꯔꯣꯛꯁꯦ ꯑꯁꯨꯛ ꯀꯟꯅ ꯁꯥꯔꯁꯤ ꯐꯥꯎꯕ ꯁꯤ ꯍꯥꯏꯗꯦꯅꯦ꯫ ꯈꯟꯅ ꯑꯗꯨꯃꯛ ꯆꯥꯔꯤ꯫ ꯁꯤꯡꯖꯨꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯖꯥꯟꯗꯕꯤꯅ ꯇꯍꯥ ꯇꯥ ꯄꯥꯔꯤ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦꯕ꯫ ꯄꯥꯔꯤꯗꯤ ꯖꯥꯟꯗꯕꯤꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨꯗ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯇꯧꯕꯩ ꯈꯟꯗꯨꯅ ꯍꯔꯥꯎꯅ "ꯑꯧ ꯍꯥꯏꯌꯣ, ꯁꯤꯗ ꯈꯤꯇꯪ ꯂꯩꯊꯣꯛꯂꯒ ꯃꯤ ꯇꯥꯕꯗꯣ." "ꯑꯧ ꯍꯣꯏ ꯏꯇꯥꯎ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝ." "ꯍꯣꯏ ꯏꯇꯥꯎ, ꯉꯥꯏꯔꯝꯒꯦ." ꯄꯥꯔꯤ ꯖꯥꯟꯗꯕꯤꯒꯤ ꯃꯇꯨꯡ ꯍꯥꯏꯐꯦꯠ ꯏꯟꯅꯔꯒ ꯃꯤ ꯇꯥꯔꯣꯏ ꯈꯟꯕꯗꯨꯗ "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯇꯥ ꯄꯥꯔꯤ, ꯅꯣꯏꯒꯤ ꯅꯇꯥꯎꯗꯣ ꯑꯩꯅ ꯈꯟꯖꯩ ꯍꯥꯏꯅ ꯈꯔ ꯍꯥꯏꯕꯤꯌꯨꯕ." ꯄꯥꯔꯤ ꯖꯥꯟꯗꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯖꯥꯟꯗꯕꯤꯗꯣ ꯍꯥꯏꯐꯦꯠ ꯆꯨꯞꯊꯔꯒ "ꯊꯜꯂꯦ ꯍꯥꯏꯔꯣ?" "ꯍꯥꯏꯗꯦ." "ꯍꯥꯏꯒꯦ, ꯁꯣꯏꯗꯅ ꯍꯥꯏꯕꯤꯌꯨꯀꯣ." ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯆꯠꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯇꯥꯎꯗꯨ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯕꯗꯨꯗ ꯄꯥꯃꯦꯜꯗꯨ ꯃꯆꯤꯟꯗ ꯇꯞꯅ "ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯖꯥꯠꯅꯣꯅꯦ ꯃꯁꯤꯅ ꯑꯃꯨꯛ ꯑꯁꯥꯎ ꯃꯤꯇꯝ ꯁꯥꯗꯅ ꯂꯩꯔꯤꯁꯤꯅ?" ꯍꯥꯏꯔꯒ ꯇꯞꯅ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯆꯠꯂꯁꯤꯗꯅ, ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯅꯣ?" "ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯗ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ." ꯄꯥꯔꯤ ꯃꯇꯥꯎꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯗ ꯇꯞꯅ "ꯏꯇꯥꯎ, ꯀꯩꯅꯣ ꯅꯨꯄꯤꯗꯧꯅꯒ ꯅꯥꯈꯣꯜꯒ ꯏꯃꯦꯡ ꯃꯦꯡꯊꯔꯛꯏꯁꯤꯅ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯖꯥꯟꯗꯕꯤ ꯀꯧꯕꯅꯤ, ꯃꯥꯅ ꯅꯪꯕꯨ..." "ꯏꯁ, ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯩꯁꯤ ꯄꯥꯝꯃꯤ ꯁꯤꯅꯤꯅꯦ?" "ꯅꯪꯅꯁꯨ ꯈꯔ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯌꯥꯔꯦ, ꯅꯨꯄꯤꯅꯤꯅ ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯕ ꯌꯥꯝ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯃꯔꯣꯜ ꯃꯄꯥꯜ ꯅꯥꯏꯕ ꯃꯤꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯄꯥꯔꯤ ꯃꯇꯥꯎꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯍꯥꯏꯔꯛꯄꯗ ꯃꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯃꯇꯥꯎꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨ ꯑꯃꯨꯛ ꯈꯜꯂꯨꯔꯒ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯀꯦ ꯈꯟꯅ "ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ?" "ꯌꯥꯝ ꯆꯝꯖꯕꯤ, ꯃꯊꯃꯣꯏ ꯁꯦꯡꯕꯤ, ꯁꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯇꯦꯗ, ꯐꯖꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ. ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯊꯤꯅ ꯊꯤꯅ ꯆꯩꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯁꯨ ꯌꯥꯏ. ꯑꯗꯨꯗꯤ ꯅꯪꯒꯤꯁꯤ ꯃꯥ ꯄꯥꯝꯃꯤ ꯍꯥꯏꯖꯤꯜꯂꯛꯇꯧ ꯃꯥꯜꯂꯤꯀꯣ. ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏꯗ. ꯑꯗ ꯃꯁꯥꯅꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯕꯨ ꯂꯩꯕ ꯃꯥꯟꯗꯦꯗ." ꯍꯥꯏꯅ ꯄꯥꯃꯦꯜꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯃꯇꯥꯎꯗ ꯇꯝꯂꯤ꯫ ꯄꯥꯔꯤꯁꯨ ꯑꯗꯨꯃꯛ ꯀꯩꯁꯨ ꯍꯥꯏꯗ ꯇꯥꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯤꯅ ꯖꯥꯟꯗꯕꯤꯗ ꯄꯥꯃꯦꯜꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯖꯥꯟꯗꯕꯤ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯥꯟꯗꯕꯤ ꯄꯥꯔꯤꯅ ꯃꯥꯕꯨꯁꯨ ꯈꯟꯖꯩ ꯍꯥꯏꯕ ꯈꯪꯕꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ "ꯊꯥ ꯄꯥꯔꯤ, ꯑꯩ ꯅꯪꯒꯤ ꯅꯇꯥꯎꯗꯨ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ. ꯊꯥ ꯄꯥꯔꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯇꯥꯎꯗꯨꯕꯨ ꯌꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ. ꯁꯦꯕ ꯊꯥ ꯄꯥꯔꯤ." "ꯖꯥꯟꯗꯕꯤ, ꯁꯤ ꯑꯃꯨꯛꯇ ꯇꯞꯊꯈꯣꯁꯦ. ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯁꯤꯟꯒꯦꯁꯦ." ꯍꯥꯏꯅ ꯄꯥꯔꯤꯅ ꯖꯥꯟꯗꯕꯤꯕꯨ ꯇꯞꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯖꯥꯟꯗꯕꯤꯗꯨ ꯄꯥꯔꯤꯅ ꯁꯣꯏꯗꯅ ꯌꯥꯅꯕ ꯁꯤꯟꯒꯦ ꯍꯥꯏꯕꯗꯨꯗ ꯃꯁꯥꯗꯣ ꯈꯔ ꯇꯞꯊꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯔꯤꯅ ꯇꯞꯅ "ꯖꯥꯟꯗꯕꯤ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯕꯗ ꯈꯤꯇꯪꯗꯤ ꯁꯥꯎꯅꯤꯡꯒꯅꯤ. ꯑꯗꯨꯕꯨ ꯅꯁꯥꯗꯣ ꯇꯞꯅ ꯐꯊꯧ. ꯀꯩ ꯋꯥꯔꯤꯅꯣ? ꯏꯇꯥꯎꯅ ꯄꯥꯝꯂꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯁꯥꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯖꯥꯟꯗꯕꯤꯗꯨ ꯊꯥꯖꯗꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯤꯅ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯔꯤ ꯉꯛꯅ "ꯀꯩꯒꯤꯅꯣ ꯅꯣꯛꯏꯗꯨꯅ?" "ꯊꯥꯖꯗꯕꯒꯤꯅꯤ. ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯊꯥꯖꯔꯝꯗꯦ. ꯑꯗꯨꯕꯨ ꯏꯇꯥꯎꯗ ꯇꯛꯊꯣꯛꯇꯅ ꯍꯪꯕꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯄꯅꯤ." "ꯑꯗꯨꯅ ꯍꯦꯟꯅ ꯂꯥꯏꯔꯦ." "ꯀꯔꯝꯅ?" "ꯂꯩꯁꯥ ꯍꯥꯏꯕꯤ ꯂꯨꯋꯥꯎꯕꯤꯗꯣ ꯇꯥ ꯄꯥꯔꯤꯗ ꯌꯥꯝ ꯄꯥꯝꯖꯕꯅꯤ. ꯑꯗꯨꯅ ꯇꯥ ꯄꯥꯔꯤꯅ ꯂꯩꯁꯥꯕꯨ ꯄꯥꯝꯃꯤ, ꯀꯣꯏꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯇꯥ ꯄꯥꯔꯤꯒꯤ ꯃꯔꯨꯞꯇꯨꯗꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ." ꯍꯥꯏꯅ ꯃꯁꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯄꯥꯔꯤꯁꯨ ꯃꯇꯥꯎꯅ ꯍꯥꯏꯔꯛꯈꯤꯕ ꯖꯥꯟꯗꯕꯤꯗꯨ ꯃꯔꯣꯜ ꯅꯥꯏꯕꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯈꯟꯖꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯤꯕ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯄꯥꯔꯤꯁꯨ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯛꯂꯝꯃꯤ꯫ "ꯏꯇꯥꯎꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯅ ꯑꯩꯅꯗꯤ ꯌꯥꯝ ꯄꯥꯝꯖꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯣꯏꯕ. ꯃꯥꯕꯨ ꯈꯟꯖꯔꯤꯕ ꯑꯩꯕꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯕꯨ
ꯁꯤꯖꯤꯟꯅꯒꯦ ꯀꯥꯏꯅ ꯈꯜꯂꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯄꯥꯔꯤꯗꯨ ꯖꯥꯟꯗꯕꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯇꯥꯔꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯗ ꯄꯥꯔꯤꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔꯅ ꯂꯩꯁꯥꯗꯨ ꯁꯟꯊꯤ ꯈꯨꯟꯕꯒꯤ ꯅꯃꯥꯗ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯅ ꯁꯟꯗꯣꯔꯛꯄꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯄꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯁꯥꯎꯅ ꯃꯦꯝꯆꯧꯕꯤ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯁꯨꯃꯥꯡꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯩ ꯂꯩꯁꯥ 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 ꯏꯕꯤ ꯅꯥꯄꯪꯕꯤꯌꯥ ꯅꯪꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ ꯀꯩꯅꯣ ꯏꯃꯥ ꯑꯔꯥ ꯑꯈꯪꯅꯕꯗꯧꯅ ꯀꯩꯗꯨꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯟꯊꯤ ꯈꯨꯟꯕ ꯆꯠꯂꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯁꯟꯊꯤꯗꯤ ꯈꯨꯟꯒꯦ ꯍꯥꯏꯗ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯔꯤꯁꯦ ꯀꯥꯏꯗꯒꯤ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯛꯏ ꯋꯥꯅꯣ ꯏꯔꯥꯡ ꯇꯧꯅꯕ ꯅꯨꯄꯥꯕꯨ ꯑꯝꯇ ꯂꯩꯇꯦ ꯂꯩꯔꯒꯗꯤ ꯇꯧꯒꯦꯕꯨ ꯃꯆꯤꯟꯁꯤ ꯁꯨꯝ ꯈꯨꯝꯃꯦꯕ ꯅꯪꯒ ꯁꯟꯊꯤ ꯈꯨꯟꯐꯝꯗ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣꯕ ꯀꯅꯥꯅꯣꯕ ꯍꯥꯏꯅ ꯃꯦꯝꯆꯧꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯀꯤꯠ ꯅꯝꯂꯒ ꯅꯝꯍꯪ ꯍꯪꯖꯤꯜꯂꯝꯃꯤ ꯁꯟꯊꯤ ꯈꯨꯟꯐꯝ ꯄꯜꯂꯛꯄꯗꯨꯗ ꯂꯩꯁꯥꯁꯨ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ ꯑꯣ ꯃꯤ ꯑꯗꯨꯗꯤ ꯏꯔꯥꯡ ꯇꯧꯅꯕ ꯅꯠꯇꯦꯅ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯏꯁ ꯃꯆꯤꯟꯁꯤ ꯀꯌꯥ ꯍꯩꯅ ꯈꯨꯝꯂꯤꯕꯅꯣꯕ ꯍꯩ ꯉꯁꯤꯗꯒꯤꯅꯦ ꯅꯪ ꯀꯧꯅ ꯉꯥꯡꯅꯒꯅꯨꯀꯣ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯀꯔꯤꯒꯤꯅꯣꯕ ꯅꯪꯒꯤ ꯅꯁꯛꯇꯨꯗ ꯅꯨꯄꯥꯗꯨꯅ ꯄꯥꯝꯗꯅ ꯏꯔꯥꯡ ꯇꯧꯔꯛꯄꯗꯤ ꯈꯛ ꯑꯣꯏꯔꯝꯂꯣꯏ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯕꯨ ꯁꯥꯟꯅꯕꯤꯒꯦ ꯈꯟꯅ ꯃꯣꯏꯊꯦꯝ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁ ꯑꯗꯨꯒꯨꯝꯕ ꯀꯦꯝ ꯇꯧꯗꯧꯕ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯅ ꯅꯨꯄꯥꯒ ꯂꯣꯏꯅꯔꯒ ꯃꯁꯤꯗ ꯑꯩ ꯁꯛ ꯊꯤ ꯅꯨꯄꯥꯒ ꯂꯣꯏꯅꯕ ꯌꯥꯔꯣꯏꯅ ꯍꯥꯏꯁꯤꯕꯣ ꯍꯩ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯤ ꯊꯤ ꯍꯥꯏꯕꯗꯤ ꯈꯪꯖꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯅꯨꯄꯥ ꯃꯁꯛ ꯑꯊꯤꯕ ꯑꯃꯠꯇ ꯄꯥꯝꯗꯕꯅꯤ ꯑꯗꯨꯅ ꯅꯪꯒ ꯂꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯃꯣꯏꯊꯦꯝ ꯇꯧꯗꯧꯒꯤ ꯑꯣꯏꯔꯝꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯊꯤꯕ ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯠꯇꯕꯗꯧꯅ ꯑꯗꯣ ꯁꯟꯊꯤ ꯈꯨꯟꯐꯝꯗ ꯃꯥ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯕ ꯃꯥꯒ ꯊꯦꯡꯅꯗꯅꯕ ꯁꯟꯊꯤ ꯈꯨꯟꯕ ꯆꯠꯂꯔꯣꯏꯒꯦ ꯌꯥꯗꯦ ꯀꯧꯔꯛꯄꯗ ꯈꯨꯝꯂꯨꯅꯨ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯄꯦꯜꯂꯕꯅꯤ ꯏꯔꯥꯡ ꯇꯧꯏ ꯊꯕꯛ ꯁꯨꯕ ꯂꯦꯞꯄꯨ ꯍꯥꯏꯗꯤ ꯅꯣꯡꯇ ꯍꯥꯏꯗꯦꯕ ꯂꯦꯞꯂꯗꯤ ꯆꯔꯥ ꯍꯦꯟꯗꯧꯔꯤꯌꯦ ꯅꯪꯕꯨ ꯆꯔꯥ ꯍꯦꯟꯕ ꯄꯥꯝꯕ꯭ꯔꯣ ꯌꯥꯔꯦ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯩꯁꯥꯗꯣ ꯁꯧ ꯂꯥꯎꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯄꯥꯃꯦꯜꯗꯨ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯥ ꯉꯁꯥꯏ ꯃꯃꯥꯅ ꯉꯥꯡꯂꯛꯄꯗꯨꯅ ꯄꯥꯃꯦꯜꯕꯨ ꯎꯔꯁꯨ ꯎꯁꯤꯟꯅꯗ ꯁꯥꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯁꯟꯊꯤ ꯑꯗꯨꯝ ꯈꯨꯜꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯃꯦꯜꯁꯨ ꯈꯔ ꯈꯖꯤꯛ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯆꯤꯡꯁꯨ ꯆꯤꯡꯅꯅ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯥ ꯀꯩꯅꯣ ꯑꯩꯅ ꯀꯧꯕꯒ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯂꯩꯁꯥ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯄꯥꯃꯦꯜꯁꯨ ꯍꯟꯗꯦ ꯑꯗꯨꯃꯛ ꯃꯇꯨꯡꯋꯥꯏꯗ ꯂꯦꯞꯂꯒ ꯂꯩꯁꯥ ꯑꯩꯅ ꯀꯧꯏꯁꯤ ꯇꯥꯗ꯭ꯔꯣ ꯁꯤꯕꯨ ꯃꯅꯥ ꯄꯪꯂꯕ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯂꯒ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯩꯅꯣ ꯈꯣꯟꯗꯥꯁꯤꯗꯤ ꯈꯣꯟꯗꯥ ꯂꯥꯏꯔꯤ ꯀꯩꯅꯣ ꯍꯥꯏꯗꯧꯕꯗꯣ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯅꯨꯡꯁꯤꯠ ꯀꯥꯡꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯗꯧꯕꯗꯣ ꯁꯠ ꯍꯥꯏꯔꯣ ꯏꯃꯥꯅ ꯅꯪꯒ ꯀꯧꯅ ꯉꯥꯡꯅꯕ ꯇꯧꯕ ꯌꯥꯗꯦ ꯍꯥꯏ ꯀꯩꯒꯤ ꯍꯣ ꯁꯛ ꯊꯤꯕ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯏꯁꯦ ꯃꯣꯏꯊꯦꯝ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯀꯧꯅ ꯉꯥꯡꯅ ꯇꯧꯕ ꯌꯥꯗꯦ ꯈꯨꯝꯃꯨꯅꯣꯏ ꯏꯁ ꯂꯣꯏꯔꯦ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯁꯛ ꯊꯤꯕ ꯃꯤꯗ ꯂꯣꯏꯅꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯣꯏꯊꯦꯝ ꯇꯧꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯒ ꯅꯪꯗꯤ ꯅꯁꯛ ꯊꯣꯏꯅ ꯊꯤꯕꯁꯨ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯁꯥ ꯅꯇꯣꯝꯇ ꯊꯤ ꯍꯥꯏꯅ ꯆꯩꯁꯤꯟꯖꯔꯤꯗꯨꯕꯣ ꯆꯩꯁꯤꯟꯖꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯗ ꯃꯤꯅ ꯁꯨꯝ ꯍꯥꯏꯕꯒꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯊꯤꯗꯕ꯭ꯔꯥ ꯃꯤꯅꯗꯤ ꯐꯨꯋꯥꯎꯅꯩ ꯂꯨꯋꯥꯎꯕꯤꯅꯤ ꯂꯨꯕ ꯅꯥꯟꯕ ꯍꯩꯇꯦ ꯋꯥꯎꯏꯗ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯅꯤꯗ ꯀꯃꯥꯏꯅ ꯂꯥꯏꯗ ꯁꯨꯗꯥꯗꯣ ꯑꯗꯨꯅ ꯁꯦꯡꯅ ꯂꯨꯖꯊꯣꯛꯑꯣ ꯑꯗꯨꯒ ꯍꯩꯕꯤ ꯇꯩꯁꯤꯜꯂꯨ ꯁꯝꯗꯨꯅ ꯊꯥꯎ ꯈꯔ ꯇꯩꯁꯤꯜꯂꯨ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯐꯖꯔꯗꯕꯅꯤ ꯑꯁꯦꯡꯕꯩꯔꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯗꯥꯒ ꯑꯃꯠꯇ ꯂꯩꯕ ꯉꯝꯗꯦꯗ ꯑꯗꯨꯒ ꯍꯩꯕꯤ ꯇꯩꯕ ꯍꯥꯏꯗꯨꯗꯤ ꯑꯈꯨꯟꯕ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯁꯨꯝꯂꯒ ꯇꯩꯗꯣꯏꯅꯣ ꯑꯗꯨꯒꯤꯁꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯁꯨꯗꯥꯒꯤꯗꯤ ꯑꯗꯣ ꯍꯩꯕꯤꯗꯣ ꯑꯗꯨꯁꯨ ꯑꯈꯣꯏꯕꯅ ꯁꯨꯝꯃꯒ ꯇꯩꯗꯧ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯁꯦꯡꯕꯗꯣ ꯑꯩ ꯂꯣꯏꯅ ꯄꯤꯔꯛꯂꯒꯦ ꯑꯁꯦꯡꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯊꯦꯝ ꯇꯧꯗꯣꯏꯔꯥ ꯇꯧꯔꯣꯏꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯋꯥꯔꯤ ꯁꯥꯔꯣꯏ ꯍꯥꯏꯅꯣ ꯍꯣꯏꯁꯦ ꯁꯨꯗꯥꯒ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯌꯥꯏ ꯑꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃꯁꯨ ꯂꯩꯉꯣ ꯍꯥꯏꯅ ꯂꯩꯁꯥꯗꯨ ꯅꯣꯡꯃ ꯃꯃꯥꯏꯗꯨ ꯌꯥꯝ ꯃꯀꯨꯝ ꯊꯥꯔꯨꯕꯒꯤ ꯏꯋꯥꯎ ꯋꯥꯎꯔꯨꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯄꯥꯃꯦꯜꯁꯨ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯍꯦꯛ ꯅꯣꯛꯆꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯃꯦꯜꯅ ꯂꯩꯁꯥꯗ ꯁꯨꯗꯥ ꯍꯩꯕꯤ ꯃꯍꯤ ꯑꯁꯦꯝꯕꯅꯆꯤꯡꯕ ꯀꯦꯟꯗꯕ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯄꯤꯕꯤꯔꯛꯂꯝꯃꯤ ꯂꯩꯁꯥꯁꯨ ꯄꯥꯃꯦꯜꯅ ꯄꯤꯔꯛꯂꯤꯕ ꯁꯨꯗꯥꯗꯨꯅ ꯏꯔꯨꯁꯦꯡ ꯂꯨꯖꯊꯣꯛꯂꯒ
ꯍꯩꯕꯤ ꯑꯁꯦꯝꯕꯗꯨ ꯑꯃꯨꯛ ꯃꯁꯥꯗ ꯇꯩꯁꯤꯜꯂꯒ ꯃꯁꯝꯗꯨꯅ ꯊꯥꯎꯒ ꯈꯤꯇꯪ ꯇꯩꯁꯤꯟꯕꯗꯨꯗꯗꯤ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯐꯖꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯅ ꯀꯅꯥꯅꯣ ꯁꯤꯗꯤ? ꯀꯅꯥꯒꯤ ꯂꯥꯏꯒꯤ ꯃꯆꯥꯅꯣ? ꯏꯃꯥ, ꯂꯥꯏꯒꯤ ꯃꯆꯥ ꯅꯠꯇꯤꯌꯦ, ꯅꯪꯒꯤ ꯅꯆꯥꯅꯤ. ꯅꯆꯥꯅꯨꯄꯤ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯥꯏꯗꯒꯤ ꯈꯪꯂꯨꯅꯤ? ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯁꯤꯗ ꯍꯨꯋꯥꯎꯅꯔꯒ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯁꯥꯔꯒ ꯂꯩꯔꯒ ꯉꯁꯤꯅ ꯃꯁꯤꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯣꯛꯂꯛꯄꯗꯨꯗ ꯑꯩꯗꯤ ꯀꯅꯥꯒꯤ ꯂꯥꯏꯒꯤ ꯃꯆꯥꯅꯣꯏꯗꯅ ꯈꯜꯂꯨꯔꯤꯕꯅꯤꯗꯅ. ꯏꯃꯥ, ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯃꯥꯅ ꯃꯣꯏꯊꯦꯝ ꯇꯧꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯣ ꯃꯥꯅ ꯄꯤꯔꯛꯄ ꯁꯨꯙꯥ ꯍꯩꯕꯤꯗꯨꯅ ꯑꯣꯏꯍꯜꯂꯤꯅꯤ. ꯑꯁꯦꯡꯕꯔꯣ? ꯑꯩꯗꯤ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯗꯨꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯔ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯣꯏꯔꯝꯂꯤꯗꯅ. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯊꯥꯖꯗꯦꯕ. ꯑꯗꯣ ꯑꯩꯒꯤ ꯐꯖꯕꯁꯦ ꯃꯉꯣꯟꯗ ꯑꯝꯇ ꯌꯦꯡꯍꯜꯂꯨꯈꯤꯒꯦ ꯍꯥꯏꯅ ꯂꯩꯁꯥꯗꯣ ꯃꯃꯥ ꯏꯕꯦꯝꯃꯅ ꯋꯥꯒ ꯍꯥꯏꯕꯒ ꯑꯝꯇ ꯇꯥꯗ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯄꯥꯃꯦꯜꯁꯨ ꯂꯩꯁꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯥꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯩꯁꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯄꯥꯃꯦꯜꯒꯤ ꯇꯨꯡꯗꯒꯤ ꯄꯥꯔꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯤꯅꯣꯛ ꯍꯟꯖꯤꯟꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯇꯞꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗꯨꯗ ꯄꯥꯃꯦꯜꯅ ꯄꯥꯈꯠꯅ ꯂꯩꯁꯥ ꯆꯞ ꯂꯦꯞꯄꯤ. ꯄꯥꯔꯤꯕꯨ ꯀꯤꯖꯕꯅ ꯃꯃꯥꯏ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯄ ꯉꯝꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯄꯥꯔꯤꯁꯨ ꯃꯥꯅ ꯅꯣꯡꯃ ꯅꯨꯄꯥ ꯃꯃꯥꯡꯗ ꯏꯔꯥꯡ ꯇꯧꯅꯨ ꯈꯣꯠꯅꯨ ꯍꯥꯏꯅ ꯉꯥꯡꯈꯤꯕꯗꯨꯗꯒꯤ ꯃꯗꯨꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅ "ꯏꯗꯥꯎ, ꯑꯩ ꯀꯧꯔꯨꯒꯦ." "ꯉꯥꯏꯍꯥꯛꯁꯤꯗ ꯂꯩꯔꯝꯃꯨ" ꯍꯥꯏꯔꯒ ꯄꯥꯔꯤ ꯂꯩꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯞꯅ ꯂꯩꯁꯥ ꯀꯤꯔꯨꯛ ꯄꯥꯔꯤꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯃꯤꯠꯌꯦꯡꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯇꯞꯅ "ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤ. ꯃꯥꯒꯤ ꯑꯅꯤꯡꯕꯁꯤꯗꯤ ꯀꯥꯏꯍꯟꯕꯤꯒꯅꯨ. ꯑꯗꯨꯒ ꯑꯩꯅꯁꯨ ꯈꯜꯂꯤ ꯃꯥꯅ ꯇꯥꯏꯕꯪꯁꯤꯗ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯖꯕ, ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯣꯡꯂꯣꯏꯅꯤ ꯍꯥꯏꯅ." ꯂꯩꯁꯥ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯄꯤꯔꯣꯏꯅꯅ ꯌꯦꯡꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯈꯟꯊꯔꯨꯕꯗ ꯃꯥꯅ ꯄꯥꯔꯤꯒꯤꯗꯃꯛ ꯋꯥꯖꯔꯒ ꯑꯇꯣꯞꯄꯒ ꯂꯣꯏꯅꯈꯤꯕꯗ ꯃꯥꯅ ꯆꯥꯛꯆꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯕꯗ ꯄꯥꯃꯦꯜꯁꯨ ꯑꯗꯨꯝꯅ ꯋꯥꯔꯝꯅꯤ ꯈꯜꯂꯒ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯗ ꯇꯞꯅ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯄꯥꯔꯤ ꯑꯅꯤꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯇꯞꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ. ꯄꯥꯃꯦꯜꯁꯨ ꯂꯩꯁꯥꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯇꯥꯎꯗ ꯌꯦꯡꯂꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯂꯩꯁꯥꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ.